Handak Lok Sabha election da mai pakhraba Congress ki candidate Alfred Kan-Ngam Arthur na Guwahati da Kuki Inpi Manipur KSO Amadi su chatnariba KNO yaona Kuki na talliba separate administration asi pinabagi matangda punna agreement tounakhre haina sandorakpa wapham adu yumpham yaodabani Akhoi masel marakta yengthinanaba sillakpani Luraba tanphamsida aranba wapham sandorakpa asi laibak thibani masigi matangda cyber crime de report su tauragani haina Manipur Pradesh Congress Committee MPCC gi maikaidagi fongdokhre ngasi Congress Bhavanda MPCC na pangthokiba paugi mifam amada MPCC gi working president Devabartana hai Congress candidate Alfred Kan-Ngam Arthur na vote fangnanabagi damak Kuki Inpi Amadi masiga chatminariba loop yaona KNO ga punna separate administration pibagi matangda yana cheral ama Guwahati da inakhi haiba warol khara miyoi kharana social media da sandorakpa asi laibak thibani aranba wapham adu local newspaper amaga digital news amagada amuk fonglakpa asina miyamda chauna chamamnare fibam asina Congress party ka kanglup kharaga chatminnaba ama oina uhanba asi kanagumba kharana atamnana sillakpani haina lawi agreement ama sign taunaki haiba asigi matangda Alfred Kan-Ngam Arthur ga wari sanare maduda masana adugumba amata leite haina party da khangalakpaga loinana masana fauba miyamda sengdoke hairakle maram asina asigumba aranba wapham asida miyamna thajabiganu loinana wapham aduda agreement tauki hairiba yana cheral adusu puthokpa ngamde masina aranbani haibadu takli loinana masigi matangda cyber crime dasu wakat lagani Congress na Alfred Kan-Ngam da ticket pikhiba adusu Manipur gi damak thabak tawrakani khallaga pikhibani miyoi asina lana tarakloi haiki mahakna makhata na hai jiribam na thogliba thodok asi lengak na mityeng changba mathau tai loinana jiribam da maitai sing yum dagi lauthoklaba matungda yum sing adu ngakpi senbibagi mahuta mai thadok hankiba asi taraina laude attack tawriba sing aduda ningtamna mai tharo haina khuchin narambaga manai loinana masi security sing amadi lengaki asoibani maduda chatnariba sing faba ngamdaba asi athubada fanaba hotnagadabani paliba lengak asigi mayokta fongluba matamdadi paumi fauba NSA panba ngamlaga micham miyamda otnaibagi thabak chathariba singna fagatpa ngamdaba asi lengaki asonbani miyamgi lanthum ngakpa ngamdaba asi laibak thibani lengakna kona compensation piraga loire haina khalibra asigumba wakhal asi condemn tawi haina su fongdoki Congress ki candidate Shri Arthur Kan-Ngam Alfred na Guwahati da Kuki Inpi amasung masigi banner makhada leiba organization puna makaloina na vote phangnabani haina agreement ama karba agreement separate state piba gi proposal ama leibasida endorse toba agreement ama Kuki Inpi amasung ki associate organization singi galoina na Shri Alfred ka agreement to give lei haina social media de am structurally English language da bazai iba text sama thador pudagi Manipur da launa laiba Manipur news service haidana newspaper ama pong risana ama pong aduga any now haina digital platform da laiba Manipur da pong ba paper ama su digital pong masi viral waratna ato stakeholders sing so haiba group asiga maro na kolai bai ba suda leiba Manipur ji thogal irang chi thogal da mapum ma crime to the yaw organization singa Congress party ka sinna bugum ba ma bhon mase ekho jo sarang ba to spang mu dang ra dinga si bawse lei jamani party ki ide wa ba platform amada khadar ba matung da ekho masi ki press conference se sai pung ma de khadabani khadabasi masigi news sando pagi hawrakpam amasung text asi karmaina lakpano aduga Shri Arthur na party da yaw takana natraga karamba bibam da kana yawdana sigum bama legi bribe sigara ngasi bawse hoi tigatsa Congress ki president Shri Kesam Bega sa Delhi da legi masi punna unabaka Shri Arthur da wari sare idagi su koi da leadership isamo yaw Arthur da wari sare awadu bamta legi leite ai thoga sengdokani haina haibelei toimu sunga koina masi sensitive boy portina isunina ekoina sengdokna bohanu nakhan namadagi Shri Arthur na ka sigi secret page asina maram wari da tobani haibena sigi malhan mamala se khoshang ba praja section yawakani aduga misrepresentation tawba tawduna tawbasing se ekoi natte ekoina tawbiba leite masi ekoi khande haibena sing je khudakta haibedagi hoi investigation number tawga tawsi haina wrong even newspaper news chacha gure ato source panama game da hojiki English version of thoi do adu di pangona mi ate dingam de WhatsApp site the fact
ꯑꯦꯀꯥꯎꯟꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯇꯥꯔꯤ ꯑꯗꯨꯅ ꯐꯦꯛ ꯑꯦꯀꯥꯎꯟꯁꯦ ꯀꯅꯥꯅ ꯇꯧꯔꯒ ꯇꯧꯕꯅꯣ ꯍꯥꯏꯗꯨ ꯑꯩꯈꯣꯏ ꯈꯪꯗꯣꯛꯅꯕ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯗ ꯁꯣꯏꯗꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯒꯅꯤ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯤꯒꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯁꯤꯡ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅꯕꯁꯨ ꯊꯥꯒꯅꯤ ꯖꯤꯔꯤꯗ ꯊꯣꯛꯏꯕ ꯍꯧꯖꯤꯛ 3rd ꯃꯦꯒꯤ ꯏꯄꯤꯁꯣꯗꯀ ꯃꯥꯟꯅꯅ ethnic cleansing की community cleansing के टाइप तो हम लाइक से कोई हम नुआइतर लवे attack तो रिबा फुरुब दुना लाइक बाय फुरुब से दुना attack तो मदुंगा लेनिबा युम मायाम दो इवाकुएट तो गा मखोगे प्रॉपर्टी सिंग दो मय दुम थादोक नबगे फ्री द थारम होगा मीदी इवाकुएट तो पुसल अदुगा लेनिबा प्रॉपर्टी दो सरकार नापी उनोता हाना 3rd में दा प्रिपेयर तो दिंगेदा तौबना खला खंजिंदा तौबिदुना अमा ओइरगसु जिरी जे सेंसिटिव ओइरेसि इलेक्शन मनुदसु लोक सभा की इलेक्शन मनुदसु सरकार सु खंगबनी पॉलिटिकल पार्टी अखोजु खंगबनी कैंपेन होबा दिथुमा तौबा यादबदगे पार्टी सु कैंपेन तौबदा सेंसिटिव इशू सेंटिमेंट सागत खिद्रायना अखोजु हलखिबा लेखरबने हाइबा अदुना खुन मरी मंगा के मनुद मरी मंगा दगी मिसु लोन पुथोगा मागे मयुम मकई मयाम लन थुमदुना पुलप मई थादोकनबगे फ्रीडम अमा निंगतम अमा अटैक तौरिबा ग्रुप पिसनमदा मसिदी अखोई याम चाउना कंडेम तौनी